अहमद मरुब पाउसिंग पीजरी हायर ऑथोरिटी की अयाब याउदना थाउ पीरंबा ऑयल पंप सिंह इंस्पेक्शन चथकिबगा लोइनना ऑयल पंप की स्टाफ खरा फागतख्रे खुरुमजरी टाइम्स ऑफ मणिपुर की मणिपुरी पाउ मियेंग ताब्लिउ सिंबु तराम नोक्सरी हौजे पाउ संदोंना पिसरी हौजे मणिपुर की ओरिबा फिल्म मसिदा लेंगा की मरी लेनबा डिपार्टमेंट एलोकेट तौबा ऑयल पंप सिंह की लिस्ट याउदबा अमदे हायर ऑथोरिटी की ऑर्डर याउदना हांगदुना थाउ पिरंबा ऑयल पंप सिंह दा इंस्पेक्शन चथकिबगा लोइनना ऑयल पंप की स्टाफ सिंह फागतख्रे KFNPD की ऑफिशियल सिंह अमदे पुलिस की टीम गलोइनना चथकिबा ngasi इंस्पेक्शन अदु अहानबगी ओइना पास सोइदा लेबा MSK निलो सिंह ऑयल पंप दा चथके ऑयल पंप असिदा मसिंग यामनबा मियामना थाउ हानबगीदमा क्यू लेपनरमकी डिपार्टमेंट की मियोइसिंग अमदि पुलिस यावना मियामदा वाकल तहालबा मतुंगदा मियाम अदु मशा मसागी मेमदा हनके इंस्पेक्शन अदुगी मतंगदा वांगांगलदुना KFNPD की OSD पोल हाउबम बोबी नहाई KFNPD मिनिस्टर की यातंग मतुंगिना लेंगा की मरी लेनबा डिपार्टमेंट एलोकेट तौबा ऑयल पंप सिंह की लिस्ट याउदबा अमदि हायर ऑथोरिटी की ऑर्डर याउदना हांगदुना थाउ पिरंबा ऑयल पंप सिंह की मतकता एक्शन लौखत्नबा खंगलपदगी ngasi inspection asi satabani makata nasu atopa kanglon kaina hanglamba oil pump singi matakta inspection sataki gani amaromda lengak na nongmagi oina allocate tawriba oil pump kun ga mathoi asida miyam nasu curfew komthok ngai matamda laktuna thau hanbi ba yagani hainasu mahangna makata ke koi higher authority ki kano order yaudana moina pump se pi lermadi ngasi akoina pump ase thingjanjare अदो मतुंग ताबा अतोपा पम्पसिंगनसु अमुक स्माइना ऑर्डर अखोई सरकार की हायर ऑथोरिटी की ऑर्डर याउदना योनबिरंबा तारगदी अखोइना मखा ताबा एक्शन नसे सिगी पम्पसिर लौखतचरीबा अखोइना पुजिक पम्पगी मोइगी कनो स्टाफ सिंगमसु अखोइना हुजिक फारगा पुलिस सिनाजग्रे अदो मतुंग ताबा अतोपा पम्पसिंगदसु स्माइना तौबिरम तारगदी अखोइना हाइब एक्शन से सेम एक्शन नसे मोइदा लौखतचगनी कांगलोक की इरांग अमरम ओइरगा मयुम मकई मई थाकिबदगी मोइरांगी मफम कयादा सैदांगफम लौदुना लेरिबा बिष्णुपुर डिस्ट्रिक्ट की मनुंगसना लेबा बांग्ला की खुंजा सिंगना मसा मसा की मयुमदगी फौसिंग सिंगबा लौथोकप सतलुबदा कुकी लालोबनी सिंगनब सिंगना फाजिन की बमियोय अहुम अदु अथुबा मतमदा टेक्ता कायदना थादरोकनबा ngarang तेराखोंग सांगबी खुदेकपी लेमराम अमदी बांग्ला की मियामना लेमराम प्लेग्राउंड दा वाकन फमफम क्रे मसागी मयुमदगी फौसिंग लौथोकप संगबदा फाजिन की लैसोनबम सुरेश के पोकपी लैसोनबम ओंगबी मेमथोय लेमा मसा वाकन मिफम अदुदा सरुक यारदुना हाई कांगलुक की इरांग दा मई चाख्रबा बांग्ला खुलगी युम सिंगदा लैहौबा फौसिंग लौथोकप संगलुबनी मकोइना पोटसै लौबा चतपा मतमदा खुलाई अमता पुकिदे यामना समना मसा मसा की पोटसै सिंग अदु लौबा चतपने अदुबो अफबा मखल की खुलाई पाइबा कुकी लोन ngang कांगबु अमा लाक्लगा सुरेश अमदी अतै मियोय अनिगा पुन्ना फाकिबने मतम अदुदा बांग्लादा लेबा BSF की कैम्पता मतेंग पांगबिना हाइरुबदा मकोइना मतम साना मतेंग पांगखिदबना मखोय अहुम इराई लाइना फारगा पुकिबने असिगुंबा मियां ngak senanaba leiriba security force singi mamangda mi fuba amadi fabada yengduna leiba asimak yamna pende haina mahangna makhatake खुलाई पाइबदुसु आइना उरे आइना चंग मोइ मनाक्ता चंगचलुबा मतमदा मोइदा आइना खुरौ थाबा थोअद्राना आइना हाना चेन थोरखिबने सुमाइन तौनि खांबदि सिराजो आइगा पुन्ना सिमिनाने आइना आइ चेनजलंगदबनि मानि साउनबा कइमता मोइदा चिंगनबा लैरगा चंगबजु नतिन इसादा खुलाई अम्बौ यावरगा चंगबा नते अंगांग जे फुरित अमा खोंगाव मा सेलगा छंदन फंगे अतप अमा तोंगा कांदा चम चमना दुम चंगबने पोसै खरदो लोथोनबगि दम पांगि मिसिंग जे आइगिदा लोइ चेलागा लैबनि लांजेलापा अदैदु मतेंग पांगबिबगी ओइन इसा नपाजु यावरगा चखिबदि मोइ ngaidang चटपजिदा इ नुहाइतदनि इनारुबनि अदुना आइना हाइनिंग इसाजे सी हाबा इ हुजि फौदा इ थाजबा ngamte मपाजु लेजबा नत्रे हुजि इमाइसा अखोइ मरि खतनि मची अनि सिगा आइगा मरि लेना बजिंग आइना हाइनिंग जे इसाजे हुजि मफम खंदना लैरिजे आइंगोंदा सिनाबिरोसिनि आइना हाइनिंग इसागी मसक्तो इमामा आइंगोंदा सिनाबिरोसिनि आइना हाइनिंग
Leisonbam Suresh Kapuna Banglada Foksing Loba Sanglubata Tang Yalakiba Wangkim Mohena Fongtorpada, Narang Tokriba Todo Simagam Laibak Tibani, Kulasigi Hek Matai the Lady BSF game the Sanguna Kiara Haizerabasu, Matam Sana Exen Toroktabana, Makoi Ohum Irailina Faraga Bukibani, Adugi Sumatakta, BSF Hek Mamanga Kukilon Gamba Afaba Makalgi Kulai Pivasing Aduna, Tang Nayanba, Tang Natin Batorobasu, Karisuta Dana Laiba Asina Misam Yamdati, Mi Paiba Pohalena, Mahana Makatana, Fongtoki. Wakan mifam aduda Bangla gi thokdok yaning de we condemn cookie militants maral gi matung inna sairak piu mang kiba mi piu we want justice haiduna thaba placard kya su sizinake hagiba ani ahumse nungsinana thador piraktana makoigi moina phuba chaiba dudi tokro moigi live kalaga thador ko ai pamjai aduduna nungsinana chanana laiminana ba amuk hanagi phibamda laiminana ba loop ani sigi kana sauganari base hadaraga aikoi phagi moi ahumje fajana thadok piraknaba aina appeal tawjari Bisnupur district manung sanna leiba torbung Govindpur dagi Bengali ama kuki lalobani singnaba singna nongmai na kapsilakpada sok le hari ngarang ayuk chaurak na pung tarik khara helakpa adwai da thokiba thogdo aduda soklaba mioi adudi Torbung Govindpur dagi Sibudas sahi kuntra gomdoi apokpa nirpendas kogi hari Sibudas na thok kiba amadi mahang na thadok kiba shan ama Torbung Bangla mai kaida sang kiba dagi shan adu hoidok lunaba sangbada nongmai na kablakpani haina mafam aduda sangloba kunja singna fongdok na rakle nongmai na kablakpa aduda Sibudas ki yethangba khonggi khubo makada panbadagi kwakta PIC da pukatuna laikana ki haina pawsina pakata National Highway number 2 Imphal Dimapur Lambi amadi National Highway number 37 Imphal Silchar Lambi anida lengak amadi mari lenaba department namatik saba security p driba makai amadi free oina satpa yadriba makai passenger puba gari sing service lab lagani haire All Manipur Interstate Bus and Allied Transport Association Interstate Transporter Association amadi Imphal Silchar Road Transporter Welfare Society ahumna Joint Transporter Committee Manipur JTCM kya Apun bamifam ama pangthok laba matungda ware basi laukibani hiramasi gi matang danga si kaisam thong li som leirakta leiba UPF ki office ta pangthokpa fawgi mifam amada JTCM ge ko convener W Sana Tomban hai hauzik lamdam asigi oiriba phibam asigi yenglaga ngarang dage association sing asigi oiba apun bamifam ama pangthok laba matungda ware basi laukibani Makatana National Highway ani asida matik saba security piduna amadi driver singda aki akhang yaudana free movement yahanaba lengak amadi mari leinaba authority na honabiyo oirakliba fibam asida authorized oidaba driver natragana union singna service tawigano karigumba maduda afafatta amadi fatta nungda thoklabadi madugi teksak masa masana lawzagadabani hauzik lambi ani asida panduna leiriba passenger puba amadi atai nongmada sangdaba yadraba polam sing puragliba gari sing athubada lokthokpiyo haiba warep sing asi lawduna lengakta taksin gadabani haina mahangna makhatake Panbayai hairiba lambi asida passenger truck oil tanker yauna atai polam sing puba gari samangarom panduna leiribani lambi asida akhoi gari singna free movement satpa ngamaktaba amadi tongan ba khudongsa daba kaya si thengnariba si Manipur lengakna amadi mari lenaba authority na miyeng sangbiduna matik saba security pibiduna akhoi lambi asida sathok sasin tawba matamda aki khangla hendana hanagi matogum free movement tawba yahanbiu ahum subada unauthorized oiba agency na hai charang na ba asiki tanja lauraga akhoi lambi asida akhoi vehicle servicing tawbiri ba singna karigumba lambi da thokpa afafata daita asi thokpa taragadi masa masana haibadi unauthorized agency na pugadabani amadi masi gi matam asida service tawbidana ba akhoi joint transporter committee Manipur amadi tongan ba association gi maikai dagi appeal tawjari Paugi maraktan atin break matang lawzari Admission open. Singzamai Supermarket Labor Smart Tutorial Center G. Bosem, Kosem Amadi CBSC G Class 9 G 12 Fawbagi Arts, Science Amadi Commerce Stream G Foundation Course, Medical, Engineering Amadi NDA G Course Tamnabagi Lakliba, Megitang Mga Dagi Taraganipan Fawbagi Manunda Class Haujaragani.
Well experienced leiraba oza-singna takpi tambibada natana arapada leiba mahairoi-singi oina hostel amadi event service kisu khudong chaba pizariba tutorial center ne ngasimak admission tawbiu akupa marol gidamak contact tawbirau 8787601123 Smart Tutorial Center Singzamai Supermarket. Break matungda makataba pausing pizari. Kanglop anigi irang asina oirakliba fibam sing asi laksinduna akhanaba thorang lokhat piu haina nambol maike gi lanai lup kayana Manipur lenga ki pungning singsilakle nambol kangmong kabowak sing waroi sing irengbam oinam leimram hainokbok ngaikong khunokgi tongan tongan balup singna sinduna leimram kangjebung dangrang pangtokpa pawgi mifam amada Development and Protection United Voluntary Organization DPU VO nambol gi secretary TS lamjingban hai handak thokiba lenga ki order amana irang ingthanabani haiduna Sudet side ki yatang army da pibana maram oiraga haukiba me mangada nambol da bias ningthaujam amade Sursanpur da miyoi kara laikidre adum oinamak Manipur gi singi district khara dade irang haurubasu Sudet side tawdriba si order asi nambol amade Sursanpur khaktada satnarabra Rapid Action Force RAF asi nambol amadi oinamda section thorang lokhatli hairabadi Torbung Banglada fawloba sangbada kuki laloba singna fakiba adudadi RAF leitrabra amade Sudet side satnadabra haina mahangna hanglakte aduga loina Myanmar di thumjilakpa adugumba Myanmar sing aduga Myanmar gi laloba singse khudakta Manipur lengak amasung union government na akhoi Manipur gi leimai dagi takthokadabani haiba sina ahanba akhoi wakat thamjage sigi makhada hairiba kamungdagina aduga yumnang khunobhogi leiriba tongan tongan ba khungang leikai singsida adugumba miltian singduna akhoi attack toroktananabagi permanent oiba security posting tongan tongan mafam singda mafam sabi yengaga hangtuk piu loina loina na akhoi isana su akhoi maitai de amba nongmai lukulai si leidabanina akhoi hairiba sigi mafam sinda tariba khunda leitariba tongan tongan ba khungang sing sigi oiba adugumba voluntary village defense force ama Manipur lengakna lingkhat piraga akhoi isana voluntarily akhoi ngaksenanabagi adugumba ayabadu pibinanabagi damakta akhoi mailinaba Manipur lengak amasung union lengakta akhoi lamsigi khwai punamukna wakatse Manipur lengakna housing state asida internet service tingbadagi miyamna maigi research tawbada kudong sadaba mayoknariba asi yengduna awaba sing asi koknanaba temporary research counter khara hangdokle haina MSPDCL gi maikidagi khangalakli MSPDCL gi managing director Dr. Sailesh Kumar Saurasya na thadrok serol aman hai department na matam khara gi oina hangdokliba research counter gi mafam sing adude Senapati Ukrul Sandel Bisnupur Taubal Kaksing district DC office sing Zirigat Zirivam Tamenglong district NIC IED1 Kaisampad IED2 Lamphel IED3 Kakwa amadi IED4 Khumalampakni matam khara gi oina research counter singda lakpa ngamloidaba mafam singda leiba consumer singna mobile number 8131974625 natragana 8131974646 ta SMS ki kuthangda research toba yagani consumer singna makoi gi register consumer number amadi consumer gi ming prepaid connection number amadi meter number SMS ki kuthangda tharakpa yagani pungkungang mari gi manungda MSPDCL na lupalising amagi research code ama mobile da SMS torkani hariba lupalising ama ase mathangi research kakpa matamda kakliva senfam adudagi sada kun kaktuna amuk lokhatkani hauzaki oina SMS ki kuthangda research tawbagi kudong saba ase connection number amadi amuk khak loba yagani kudong saba ase dingthau kabadagi irai fawba hangani haina serol sin makhatari Housing Toliba Kanglop ki irang da lanzen raklaba Sursanpur amade Bisnupur district ki miyoi singbu matam khara da oribasu sangjafam pinanaba ningthokong Mangolnganbi College da Manipur lenga ki Youth Affairs and Sports amade Works Minister Govindas Konthokjam gi mityang makha da hangliba relief camp ta leiriba miyoi singidama progressive front ningthokong na sananaba amade tongan tongan ba polam sing asi camp asida laktuna tengbang piba adu progressive Front Ningthokong gi President Irom Dizamani, Vice President Laisram Sahadeva, Secretary Kwairakwam Shamkanhai, Treasurer RK Sham Sorona Lusingduna Atai Thomi Singaloinana Kem Adu the Laktuna Tengbang Polam Sing Adu Kusinake.
Front asigi President Irom Dizamanina Fongdrokibda Ningthokongda ising pibagi thaudang lauriba front asina relief camp asida awadapa hangbada amadi hangbada manama singi awadpa leire hairakpadagi polam sing adu tengbang oina khusinakibani haike aduna akhoi changjerakpa mibu kanbiba makhoi thawaibu jopiba haibase akhoi lamsigi sanebini dharmani maram asina khullasida akhoi ising supply su tawjariba Dining Thakong Progressive Front Hariba Association Asina Ngamjaba Sen Khara Khaigat Nadana Hariba Laiba victims in Ashigi Saba Thakuda Kajitang Mating or Nabida Muta Aikoina Masia Timbang Jerry Manipur Ladiba Kanglu Kudingi Silinau Singna Inga Signa Madinungsi Sanana Amato in a Laina Bagidamag Miamgi Oibami from Ama Association of Manipuri Diaspora Aman Punena Sindunatasi Gitarada Un Puneda Fangtokre Association Asigi IT and Publicity Secretary Suresh Ringtam Natadro Perserol Amanhai Mifamasi Asigi Pandam de Manipur Natana Puneda Leminari Bamio Kanglup Singna Inga Signa Amato in a Laiba Amso Nungsi Sanana Leminana Bahaiba Sine Laibaktiva Togo Aduda Lakidraba Masung Awana Takraba Imung Manungi Awabada Sarugyari, Mipam Aduda Sarugyari Vasingna, Manipur Yamna Tuna Santi Hanjil Halaknabagi Amata Oiba Kalaus Lauke, Loinana Miamna Kendall Katuna, Laibaktiva Togo Aduda Lakidraba Amade, Awa Anata Horaba Singitama, Awaba Pong Doctuna Minute Ani Wangangdana, Tumina Lake, Haina Sirolas Namakatari. Arabada Maruba Omukana Pizari. Higher authority ge ayabi yaugdana thau piramba oil pump singda inspection sathagi bagaloinana oil pump gi staff khara fagat kare Hauzik in the Times of Manipur Pizaba Manipur Pau Mata Sita Luisin Jare and Bapau Single Winner, Nomidam Puma Panda, Fung Pigani.